ꯑꯍꯥꯟꯕꯃꯛꯇꯗ ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯣꯏꯔꯝꯖꯔꯤ ꯑꯃꯁꯨꯡ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯁꯟꯗꯦ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯃꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯕ ꯖꯌꯂꯛꯁꯃꯤ ꯅꯃꯩꯔꯛꯄꯝ꯫ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯒꯦ, ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯔꯨꯝꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯔꯤꯅꯣ ꯈꯪꯗꯕ ꯆꯔꯥꯡꯅꯕ ꯋꯥꯈꯜ ꯑꯃꯅ ꯃꯁꯥꯗ ꯑꯋꯥꯕ ꯄꯤꯕꯒꯨꯝ, ꯄꯣꯠꯂꯨꯝ ꯀꯌꯥ ꯀꯣꯛꯊꯛꯇ ꯊꯥꯡꯒꯠꯇꯨꯅ ꯂꯩꯕꯒꯨꯝ, ꯌꯦꯡꯈꯤꯕ ꯑꯃꯗ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛ ꯎꯪꯗꯨꯅ ꯂꯩꯔꯤ꯫ ꯈꯪꯍꯧꯗꯅ ꯈꯥꯛꯂꯛꯄ ꯑꯀꯟꯕ ꯅꯣꯡ ꯈꯥꯛꯄꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯃꯪꯗꯨꯅ ꯂꯩꯔꯨꯕ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯂꯥꯛꯍꯟꯈꯤ꯫ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯤꯕ ꯊꯣꯡ ꯊꯣꯡꯅꯥꯎ ꯑꯗꯨꯗꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯁꯨ ꯇꯞꯅ ꯇꯞꯅ ꯐꯪꯍꯟꯕ ꯍꯧꯔꯛꯂꯦ꯫ ꯁꯤꯠꯆꯤꯜꯂꯛꯂꯤꯕ ꯑꯏꯪꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗꯨꯅ ꯐꯨꯝꯕꯪꯅꯔꯨꯔꯕ ꯋꯥꯈꯜꯗꯨ ꯈꯤꯇꯪꯗꯤ ꯇꯦꯛꯈꯠꯄꯣꯏ ꯈꯟꯖꯩ꯫ ꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗꯨꯗ ꯇꯞꯅ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯥ ꯍꯦꯟꯅ ꯐꯨꯜꯂꯕ ꯅꯣꯡꯈꯣꯡ ꯑꯗꯨꯗ ꯃꯪꯂꯤꯕ ꯅꯣꯡꯒꯤ ꯃꯄꯩ ꯑꯗꯨꯕꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ꯫ ꯇꯥꯂꯛꯇꯨꯗ ꯀꯥꯒꯤ ꯊꯣꯡꯁꯨ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯇꯞꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯆꯪꯂꯛꯂꯤꯕ ꯃꯤꯗꯣ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯂꯣꯌꯥ ꯑꯣꯏꯔꯝꯃꯤ꯫ ꯂꯣꯌꯥꯅ ꯊꯣꯡꯗꯣ ꯍꯥꯏꯐꯦꯠ ꯉꯥꯁꯤꯜꯂꯒ, "ꯀꯩꯗꯧꯔꯦ? ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯂꯦꯞꯂꯒ ꯂꯩꯔꯤꯗꯤ? ꯏꯪꯕꯒ ꯑꯝꯇ ꯐꯥꯎꯗ꯭ꯔꯕꯣ ꯅꯪꯕꯣ?" ꯊꯣꯏꯕꯤꯅ ꯇꯞꯅ, "ꯗꯗꯥ." ꯂꯣꯌꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯂꯥꯏꯕꯛꯇꯁꯨ ꯄꯥꯏꯔꯒ ꯌꯦꯡꯕꯤ꯫ ꯂꯣꯌꯥꯅ ꯑꯃꯨꯛ ꯈꯤꯇꯪ ꯇꯞꯊꯔꯒ, "ꯅꯁꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯊꯣꯏꯕꯤꯅ, ꯀꯩꯁꯨ ꯇꯧꯗꯦ." ꯂꯣꯌꯥ ꯊꯣꯡꯅꯥꯎꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ, ꯑꯗꯨꯒ, "ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯁꯤꯟꯒꯦ, ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯏꯪꯉꯦ, ꯅꯪꯗꯣꯛ ꯊꯨꯡꯂꯛꯀꯅꯤ." ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯗꯗꯥ, ꯊꯤꯡꯖꯤꯟꯒꯅꯨ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯒ ꯂꯣꯌꯥꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ꯫ ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯊꯣꯏꯕꯤꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕ ꯂꯣꯌꯥ ꯇꯁꯦꯡꯅ ꯈꯪꯕ ꯉꯝꯈ꯭ꯔꯦ꯫ ꯂꯣꯌꯥꯅ, "ꯊꯣꯏꯕꯤ, ꯅꯁꯥꯁꯦ ꯌꯥꯝ ꯁꯣꯛꯆꯤꯜꯂꯛꯄ ꯇꯥꯔꯦ. ꯅꯁꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯊꯣꯏꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ, "ꯗꯗꯥ, ꯌꯦꯡꯉꯨꯇꯨ, ꯎꯁꯥꯁꯤꯗ ꯃꯀꯣꯟ ꯁꯥꯔꯤꯕ ꯎꯆꯦꯛ ꯃꯀꯣꯟꯁꯦ ꯎꯕ꯭ꯔꯥ?" "ꯎꯏꯌꯦ, ꯑꯁꯤ ꯀꯩꯗꯧꯔꯒꯦ?" "ꯃꯆꯥꯁꯤꯡꯁꯤꯅ ꯃꯃꯥ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯁꯦ, ꯅꯨꯡꯁꯤꯗ꯭ꯔꯥ?" ꯂꯣꯌꯥ ꯊꯣꯏꯕꯤꯕꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯝꯃꯤ, ꯆꯤꯝꯕꯥꯜꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ, ꯃꯥꯏꯊꯣꯡꯗꯨꯗ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯝꯃꯤ꯫ ꯂꯣꯌꯥ ꯊꯣꯏꯕꯤꯅ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯁꯥꯗꯨ ꯁꯣꯛꯄ ꯁꯣꯏꯗꯅꯃꯛꯀꯤ ꯍꯦꯟꯖꯤꯜꯂꯛꯂꯅꯤ ꯈꯟꯗꯨꯅ ꯄꯨꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯣꯌꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯊꯣꯏꯕꯤ, ꯗꯗꯥꯁꯦ ꯏꯁꯥꯁꯦ ꯊꯕꯛ ꯌꯥꯝꯍꯜꯂꯛꯄꯒꯤ ꯌꯥꯝ ꯋꯥꯔꯦ꯫ ꯅꯪꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯉꯔꯣꯏ. ꯊꯣꯡꯅꯥꯎꯁꯦ ꯂꯣꯟꯁꯤꯟꯒꯦ, ꯅꯨꯡꯁꯤꯠꯁꯦ ꯌꯥꯝ ꯏꯪꯉꯦ." ꯊꯣꯏꯕꯤꯅ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ, "ꯗꯗꯥ, ꯉꯥꯏꯈꯣ." ꯂꯣꯌꯥꯅ ꯑꯃꯨꯛ, "ꯊꯣꯏꯕꯤ, ꯗꯗꯥ ꯏꯪꯉꯦ ꯍꯥꯏꯕꯅꯦ ꯅꯪꯕꯣ." ꯊꯣꯏꯕꯤ ꯃꯣꯡ ꯍꯥꯗꯦ ꯏꯪꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ, "ꯗꯗꯥ, ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯝꯃꯣ. ꯑꯩ ꯎꯆꯦꯛ ꯃꯆꯥꯁꯤꯡꯁꯦ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯕꯤꯈꯤꯒꯦ. ꯅꯨꯡꯊꯤ ꯅꯣꯡꯃꯪꯕ ꯃꯔꯛꯁꯤꯗ ꯃꯈꯣꯏꯅ ꯃꯄꯤ ꯌꯥꯎꯗꯅ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯔꯝꯅꯤ. ꯑꯩ ꯉꯥꯏꯍꯥꯛ ꯃꯈꯣꯏꯁꯤꯡꯁꯦ ꯁꯪꯕꯤꯒꯦ." ꯂꯣꯌꯥ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯜꯂꯗꯨꯅ ꯐꯃꯨꯡꯗ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯄꯥꯗ ꯅꯛꯅ ꯍꯧꯕ ꯎꯄꯥꯜ ꯑꯃꯒꯤ ꯎꯁꯥ ꯀꯥꯔꯣꯡ ꯑꯃꯗꯅꯤ ꯁꯥꯔꯤꯕ ꯎꯆꯦꯛ ꯃꯀꯣꯜ ꯑꯗꯨ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯆꯣꯏꯊꯣꯛꯄ ꯇꯧꯔꯨꯗꯦ, ꯎꯆꯦꯛꯁꯤꯡꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯣꯌꯥ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯕ ꯉꯝꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯂꯣꯌꯥꯒꯤ ꯃꯃꯥ ꯊꯣꯏꯕꯤꯒꯤꯗꯤ ꯃꯅꯦꯝꯄꯣꯛ ꯄ꯭ꯔꯃꯣ ꯊꯣꯏꯕꯤꯕꯨ ꯀꯧꯊꯣꯔꯛꯏ꯫ "ꯍꯥꯏꯕꯦꯝꯃ, ꯊꯣꯏꯕꯤ, ꯅꯪꯕꯨ ꯑꯝꯇ ꯀꯨꯝꯊꯔꯛꯎ ꯂꯥꯎꯅꯦꯍꯦ." ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯍꯣꯏ ꯏꯃꯥ." ꯄ꯭ꯔꯃꯣꯅ ꯑꯃꯨꯛ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯈꯔ ꯊꯨꯔꯣꯀꯣ." ꯊꯣꯏꯕꯤ ꯃꯛꯁꯤꯜꯂꯨꯔꯕ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯃꯅꯤꯡꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯇꯨꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯊꯣꯛꯂꯛꯏ꯫ ꯃꯥꯅ ꯀꯨꯝꯊꯔꯛꯄ ꯃꯇꯝꯗ ꯁꯣꯐꯥ ꯊꯥꯔꯤꯕ ꯑꯗꯨꯗ ꯃꯅꯤꯡ ꯑꯣꯟꯁꯤꯜꯂꯒ ꯅꯨꯄꯤ ꯑꯃꯁꯨ ꯐꯝꯂꯒ ꯄ꯭ꯔꯃꯣꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯄ꯭ꯔꯃꯣ ꯅꯨꯄꯤꯗꯨꯗ ꯊꯣꯛꯂꯛꯏ ꯍꯥꯏꯕꯕꯨ ꯏꯪꯒꯤꯠ ꯇꯧꯏ꯫ ꯄ꯭ꯔꯃꯣꯅ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯐꯝꯃꯔꯣ ꯂꯥꯛꯑꯣ, ꯅꯃꯥꯟꯅꯕꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯖꯔꯨꯔꯣ ꯂꯥꯛꯑꯣ." ꯊꯣꯏꯕꯤ ꯃꯅꯤꯡꯁꯨ ꯑꯣꯟꯁꯤꯟꯕꯅꯤꯅ ꯂꯥꯛꯂꯤꯕ ꯃꯤꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯣ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯊꯥꯏꯅꯒꯤ ꯃꯔꯨꯞ ꯂꯩꯃꯊꯣꯏ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯌꯥꯝ ꯉꯛꯅ, "ꯍꯩꯃꯥ, ꯊꯣꯏ,
ꯂꯩꯃꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯕ ꯃꯥꯏꯊꯣꯡꯗ ꯌꯦꯡꯂꯛꯏ꯫ ꯉꯛꯄ꯭ꯔꯥ? ꯉꯛꯇ꯭ꯔꯗꯤ ꯀꯩꯅꯣ, ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯪꯕꯣ? ꯅꯨꯡꯉꯥꯏꯇꯦ, ꯅꯣꯏ ꯃꯌꯥꯝꯅ ꯑꯩ ꯂꯣꯏꯅ ꯀꯥꯎꯕꯤꯈ꯭ꯔꯒ ꯑꯩ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯖꯥꯠꯅꯤ꯫ ꯄ꯭ꯔꯃꯣꯗꯅ ꯃꯔꯛ ꯊꯠꯂꯛꯑꯦ꯫ ꯅꯈꯣꯏ ꯑꯅꯤ ꯐꯝꯂꯝꯃꯨꯀꯣ, ꯏꯃꯥ ꯆꯥ ꯂꯣꯟꯕꯤꯔꯨꯒꯦ꯫ ꯊꯣꯏꯕꯤꯅ ꯈꯨꯝꯂꯛꯑꯦ ꯑꯃꯨꯛ꯫ ꯏꯃꯥ, ꯌꯥꯔꯅꯤꯌꯦ, ꯑꯩ ꯂꯣꯟꯕꯤꯔꯨꯒꯦ, ꯏꯃꯥ ꯄꯣꯊꯥꯕꯤꯌꯨ꯫ ꯄ꯭ꯔꯃꯣꯗꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ꯫ ꯌꯥꯗꯦ ꯌꯥꯗꯦ, ꯋꯥꯔꯤ ꯇꯧꯔꯝꯃꯨ ꯅꯈꯣꯏ ꯑꯅꯤ꯫ ꯏꯃꯥ, ꯇꯧꯕꯤꯔꯛꯀꯦ꯫ ꯂꯩꯃꯊꯣꯏꯅ ꯑꯃꯨꯛ꯫ ꯏꯃꯥ, ꯂꯣꯜꯂꯨꯔꯅꯨꯗ ꯌꯥꯔꯅꯤ, ꯊꯛꯂꯛꯄꯗꯁꯨ ꯉꯥꯏꯔꯤꯌꯦ, ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯂꯤꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ꯫ ꯄ꯭ꯔꯃꯣꯗꯅ ꯀꯨꯏꯔꯣꯏ ꯀꯨꯏꯔꯣꯏ, ꯏꯃꯥ ꯂꯣꯟꯕꯤꯔꯛꯀꯦ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯃꯣꯗ ꯀꯤꯆꯟ ꯂꯣꯝꯗ ꯁꯠ ꯁꯠ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯩꯃꯊꯣꯏꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯃꯊꯣꯏꯁꯨ ꯃꯤꯠꯆꯤ ꯊꯛ ꯈꯠꯆꯤꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯅꯣꯛꯂꯒ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ꯫ ꯂꯩꯃꯊꯣꯏ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯗꯥ ꯂꯣꯌꯥꯗꯤ ꯂꯩꯇ꯭ꯔꯣ? ꯀꯥꯏꯗ ꯆꯠꯈꯤꯒꯦ? ꯂꯩꯕ ꯎꯗꯦ꯫ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯂꯣꯠꯁꯤꯜꯂꯒ ꯊꯝꯂꯝꯃꯕꯣ? ꯑꯩꯒ ꯎꯅꯈꯤꯅꯦꯅ꯫ ꯊꯣꯏꯕꯤꯅ ꯍꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯥꯅ ꯑꯣꯏꯅ ꯍꯦꯟꯖꯤꯟꯅ ꯈꯨꯝꯂꯛꯏ꯫ ꯍꯟꯗꯛ ꯃꯔꯛ ꯃꯥ ꯃꯃꯤꯠ ꯌꯥꯝ ꯆꯨꯏꯔꯦ, ꯑꯗꯨꯅ ꯑꯩꯅ ꯃꯄꯥꯟ ꯐꯥꯎꯊꯣꯛꯍꯟꯗ꯭ꯔꯦ꯫ ꯅꯪ ꯂꯥꯛꯄꯁꯤꯁꯨ ꯆꯤꯡꯅꯩꯌꯦꯅ ꯎꯄꯨꯗ ꯁꯣꯜꯂꯒ ꯊꯝꯃꯝꯕꯅꯦ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯂꯩꯃꯊꯣꯏ ꯅꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯆꯜꯂꯝꯃꯣꯏꯌꯦ ꯎꯄꯨꯗꯨ, ꯁꯥꯗꯤ ꯑꯣꯛꯇꯒꯤꯁꯨ ꯍꯦꯟꯕꯅꯦ, ꯀꯃꯥꯏ ꯍꯥꯞꯄꯝꯃꯤꯅꯣ? ꯌꯥꯝ ꯈꯪꯅꯤꯡꯉꯦ꯫ ꯊꯣꯏꯕꯤꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯝ ꯈꯨꯝꯃꯛꯏ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯆꯟꯅꯕ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯝꯃꯦ, ꯏꯟꯕꯒ ꯀꯥꯎꯕꯒ ꯇꯧꯗꯅ꯫ ꯅꯝꯗꯅꯗꯤ ꯆꯟꯈ꯭ꯔꯦ, ꯃꯅꯨꯡꯗ ꯐꯨꯜꯂꯝꯃꯗꯤ ꯈꯪꯗꯦ, ꯁꯤꯔꯗꯤ ꯅꯉꯣꯟꯗ ꯇꯥꯏꯅꯗꯣꯏꯅꯦ꯫ ꯂꯩꯃꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ꯫ ꯇꯥꯏꯅꯕꯤꯅꯨ ꯇꯥꯏꯅꯕꯤꯅꯨ, ꯅꯪ ꯇꯥꯏꯅꯐꯝ ꯅꯠꯇꯦꯀꯣ ꯑꯩ꯫ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯇꯥꯏꯅꯗꯣꯏꯅꯦ꯫ ꯂꯩꯃꯊꯣꯏꯅ ꯌꯥꯔꯦꯁꯦ, ꯃꯔꯩ ꯇꯧꯅ ꯂꯩꯔꯦ꯫ ꯔꯣꯕꯔꯠꯇꯤ? ꯑꯩ ꯔꯣꯕꯔꯠ ꯎꯅꯒꯦ, ꯑꯆꯥꯄꯣꯠꯁꯨ ꯌꯥꯝ ꯂꯩꯔꯦ, ꯀꯧꯊꯣꯔꯛꯑꯣ꯫ ꯊꯣꯏꯕꯤꯗꯨ ꯁꯛꯐꯝ ꯈꯛ ꯍꯟꯖꯤꯟꯈꯤ, ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯂꯛꯇꯦ, ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯂꯩꯃꯊꯣꯏꯁꯨ ꯂꯛꯅꯕꯣꯏ ꯀꯩꯑꯣꯏ꯫ ꯑꯩ ꯀꯩꯁꯨ ꯂꯧꯖꯔꯣꯏ ꯏꯕꯦꯝꯃ, ꯌꯥꯝ ꯂꯤꯛꯀꯅꯣ꯫ ꯅꯪ ꯅꯨꯄꯥ ꯐꯪꯉꯦ ꯂꯣꯠꯁꯤꯜꯂ ꯊꯝꯃꯦ ꯍꯥꯏꯔꯦ, ꯅꯆꯥꯁꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯣꯠꯂꯝꯃꯤꯅꯣ? ꯊꯣꯏꯕꯤꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯅ ꯎꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝꯗ ꯂꯣꯠꯂꯝꯃꯦ꯫ ꯂꯩꯃꯊꯣꯏꯅ ꯀꯗꯥꯏꯗ? ꯌꯥꯝ ꯂꯥꯞꯄꯤꯗ, ꯎꯅꯕꯁꯨ ꯐꯪꯂꯣꯏꯗꯕ꯫ ꯀꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯛꯏꯅꯣ? ꯄꯩꯁꯥ ꯇꯤꯡꯅꯕ, ꯊꯣꯛ ꯌꯥꯝ ꯇꯧꯋꯦ ꯅꯪ, ꯑꯣꯏꯔꯣꯏꯗꯕꯗ꯫ ꯂꯩꯃꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯁꯥꯟꯅꯕꯒ ꯆꯠꯈꯤꯕ꯭ꯔꯣ? ꯕꯣꯔꯗꯤꯡꯗꯒ ꯊꯝꯈꯤꯕ꯭ꯔꯣ? ꯑꯁ, ꯑꯩꯅꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡ ꯑꯃ ꯂꯛꯅꯔꯨꯔꯒꯦ ꯍꯥꯏꯗꯅ ꯈꯤꯡꯗꯅ ꯂꯥꯛꯑꯒ ꯃꯔꯩ ꯌꯦꯠꯅꯅꯤꯡꯉꯥꯏ ꯑꯉꯥꯡꯒ ꯂꯩꯇ꯭ꯔꯦ, ꯌꯥꯝ ꯆꯥꯛ ꯇꯧꯔꯤꯗ ꯑꯩꯗꯤ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯞꯅ ꯇꯞꯅ ꯏꯍꯧꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯃꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯊꯣꯏ, ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯣ, ꯑꯩ ꯗꯗꯥꯁꯨ ꯀꯧꯊꯣꯔꯛꯀꯦ꯫ ꯊꯣꯏꯕꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯃꯥꯏ ꯂꯩꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈꯤ꯫ ꯂꯩꯃꯊꯣꯏꯁꯨ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗ ꯈꯪꯈꯤꯗꯕ ꯅꯠꯇꯦ, ꯎꯈꯤꯗꯕ ꯅꯠꯇꯦ, ꯊꯣꯏꯕꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤꯕ ꯑꯋꯥꯕꯒꯤ ꯃꯃꯤ ꯈꯪꯈꯤꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯋꯥꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯇꯥꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯈꯤꯗꯦ꯫ ꯔꯣꯕꯔꯠꯀꯤ ꯋꯥ ꯄꯜꯂꯒ ꯃꯥꯅ ꯍꯣꯡꯈ꯭ꯔꯤꯕ ꯁꯛꯂꯣꯟꯗꯨ ꯎꯕꯗ ꯔꯣꯕꯔꯠ ꯀꯔꯤ ꯀꯩꯗꯧꯕ ꯌꯥꯎꯔꯦ, ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄꯒꯤꯅꯣ ꯍꯥꯏꯕ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯇꯥꯂꯛꯇꯨꯗ ꯄ꯭ꯔꯃꯣꯗꯁꯨ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯗꯨꯅ ꯀꯞ ꯑꯅꯤꯈꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯩꯔꯒ ꯄꯨꯊꯣꯔꯛꯏ꯫ ꯄ꯭ꯔꯃꯣꯗꯅ ꯊꯣꯏꯕꯤ ꯂꯩꯔꯝꯗꯕꯗꯨꯗ ꯍꯥꯏꯐꯦꯠ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫ ꯍꯩꯃꯥ, ꯊꯣꯏꯕꯤꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ? ꯃꯊꯟꯇ ꯐꯝꯂꯒ ꯂꯩꯔꯝꯂꯤꯁꯤꯅ꯫ ꯂꯩꯃꯊꯣꯏ ꯉꯥꯏꯍꯥꯛ ꯃꯪꯂꯨꯔꯕꯅꯤꯅ ꯄ꯭ꯔꯃꯣꯗꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯜꯂꯨꯗ꯭ꯔꯦ꯫ ꯂꯩꯃꯊꯣꯏꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡꯗꯨꯗ ꯄ꯭ꯔꯃꯣꯗꯁꯨ ꯏꯉꯛꯉꯛꯏ꯫ ꯂꯩꯃꯊꯣꯏꯒꯤ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯣꯝꯃꯤ꯫ ꯊꯣꯏ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯂꯩꯃꯊꯣꯏ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ꯫ ꯑꯁ, ꯑꯩꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ꯫ ꯄ꯭ꯔꯃꯣꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯊꯣꯏꯕꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ? ꯂꯩꯃꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯗꯥ ꯂꯣꯌꯥ ꯀꯧꯊꯣꯔꯛꯀꯅꯦꯅ ꯆꯪꯈꯤꯕꯅꯦ ꯃꯥ꯫ ꯄ꯭ꯔꯃꯣꯗꯁꯨ ꯂꯩꯃꯊꯣꯏꯗ ꯆꯥꯗꯨ ꯑꯃ ꯄꯤꯔꯒ ꯑꯃꯈꯛꯇ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯁꯨ ꯅꯨꯡꯖꯥꯅꯗꯅꯗ ꯂꯩꯔꯦ ꯉꯁꯤꯁꯦ꯫ ꯂꯩꯃꯊꯣꯏ ꯄ꯭ꯔꯃꯣꯗ ꯃꯁꯥ ꯄꯨꯝꯕ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯏꯅꯦ, ꯊꯣꯏꯕꯤꯁꯦ ꯃꯁꯥ ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕ ꯌꯥꯎꯒꯦ? ꯅꯍꯥꯟꯈꯩꯒꯁꯨ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯁꯛꯐꯝꯁꯦ ꯑꯩꯅ ꯑꯃꯨꯛꯐꯥꯎꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯄ꯭ꯔꯃꯣꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯀꯔꯝꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯑꯋꯥꯕ ꯊꯣꯛꯇꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯃꯥꯁꯨ꯫ ꯂꯩꯃꯊꯣꯏ ꯈꯪꯅꯤꯡꯕꯅ ꯆꯥꯡ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯏꯅꯦ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ꯫ ꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯤꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯏꯕꯦꯝꯃ, ꯊꯣꯏ, ꯅꯪꯁꯨ ꯄꯥꯎ ꯍꯥꯟꯅ ꯇꯥꯍꯧꯗꯕ꯭ꯔꯥ?
ꯀꯔꯤ ꯄꯥꯎꯅꯣꯏꯅꯦ ꯑꯩꯗꯤ ꯀꯩꯁꯨ ꯇꯥꯗꯦꯅ ꯏꯁꯨ ꯊꯣꯏꯕꯗꯣ ꯔꯣꯕꯔꯠ ꯀꯩꯗꯧꯔꯒꯦꯅꯦ ꯏꯁꯨ ꯊꯣꯏꯕꯗꯣ ꯂꯥꯏꯕꯛ ꯊꯤꯕ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯂꯩꯃꯊꯣꯏ ꯈꯣꯡꯗꯩꯅ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ ꯔꯣꯕꯔꯠꯀꯤ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯈꯤ ꯊꯣꯏꯕꯤꯅ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯣꯏꯈꯤꯕ ꯁꯛꯐꯝ ꯀꯔꯤꯒꯤꯗꯃꯛꯇ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯂꯦ ꯄ꯭ꯔꯃꯣꯗꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯆꯍꯤꯒꯤ ꯗꯤꯟ ꯀꯠꯈꯤꯕꯗꯁꯨ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧꯁꯦ ꯏꯁꯨ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯄ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯂꯣꯌꯥꯁꯨ ꯊꯣꯛꯂꯛꯏ ꯂꯩꯃꯊꯣꯏꯅ ꯂꯣꯌꯥ ꯎꯕꯗ ꯀꯧꯔꯛꯏ ꯗꯥ ꯂꯣꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯂꯣꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯁꯨꯝ ꯍꯥꯏꯇꯥꯔꯦ ꯅꯪꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ ꯂꯩꯃꯊꯣꯏꯁꯨ ꯍꯣꯏ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯊꯣꯏꯕꯤꯗꯤ ꯗꯥ ꯂꯣꯌꯥ ꯂꯣꯌꯥꯁꯨ ꯁꯠ ꯍꯦꯛꯇ ꯈꯨꯝꯖꯤꯜꯂꯛꯑꯦ ꯃꯥꯗꯣ ꯃꯀꯣꯛ ꯈꯔ ꯆꯤꯛꯑꯦꯅ ꯐꯃꯨꯡꯗ ꯏꯔꯦꯟꯅꯅ ꯍꯤꯞꯍꯜꯂꯝꯃꯦ ꯑꯩꯅ ꯂꯩꯃꯊꯣꯏ ꯂꯣꯌꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯑꯣꯏꯗꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯊꯣꯏꯕꯤꯗ ꯌꯦꯠꯅꯤꯡꯂꯨꯗ꯭ꯔꯦ ꯂꯩꯃꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯅꯦ ꯗꯥ ꯂꯣꯌꯥ ꯉꯁꯤꯗꯤ ꯑꯩ ꯍꯜꯂꯒꯦ ꯊꯣꯏꯕꯤꯁꯨ ꯐꯖꯅ ꯄꯣꯊꯥꯍꯟꯕꯤꯔꯣ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯄ꯭ꯔꯃꯣꯗꯅ ꯈꯨꯝꯂꯛꯏ ꯍꯩꯃꯥ ꯉꯟꯇꯥ ꯂꯥꯛꯂꯒ ꯉꯟꯇꯥ ꯑꯃꯨꯛ ꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯪꯕꯣ ꯂꯣꯌꯥꯁꯨ ꯉꯥꯏꯍꯥꯛ ꯂꯩꯈꯣꯗꯅ ꯊꯣꯏ ꯗꯥ ꯂꯣꯌꯥ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯌꯨꯝꯗ ꯊꯕꯛ ꯈꯔꯁꯨ ꯂꯩꯍꯧꯋꯤ ꯉꯟꯇꯥꯅ ꯍꯟꯗꯕ ꯌꯥꯔꯔꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯄ꯭ꯔꯃꯣꯗꯅ ꯇꯣꯏꯅ ꯂꯥꯛꯎꯀꯣ ꯅꯃꯥꯟꯅꯕꯤꯁꯦ ꯋꯥꯈꯜ ꯈꯤꯇ ꯆꯥꯎꯊꯣꯛꯍꯜꯂꯣ ꯅꯪꯅ ꯂꯩꯃꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏꯅꯦ ꯂꯩꯃꯊꯣꯏ ꯊꯣꯏꯕꯤꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯔꯨꯞ ꯑꯣꯏꯔꯛꯂꯕꯁꯨ ꯃꯄꯥꯟꯗ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯅꯝꯕꯔꯁꯨ ꯁꯤꯟꯈꯤꯕꯗꯒꯤ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯈꯤꯗ꯭ꯔꯕꯅꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯔꯣꯕꯔꯠꯄꯨ ꯃꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯄ꯭ꯔꯃꯣꯒꯤ ꯃꯆꯤꯟꯗꯒꯤ ꯇꯥꯔꯤꯕ ꯋꯥꯍꯩ ꯑꯗꯨ ꯇꯁꯦꯡꯅ ꯊꯃꯣꯏ ꯁꯣꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯩꯃꯊꯣꯏꯕꯤ ꯊꯣꯏꯕꯤꯒꯤ ꯈꯟꯕꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯕꯅ ꯂꯣꯌꯥ ꯎꯅꯕ ꯂꯥꯛꯈꯤ ꯂꯣꯌꯥꯁꯨ ꯊꯕꯛ ꯂꯣꯏꯔꯗꯨꯅ ꯌꯨꯝ ꯍꯟꯅꯅꯕ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ ꯂꯩꯃꯊꯣꯏ ꯂꯣꯌꯥꯕꯨ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯂꯣꯌꯥꯁꯨ ꯂꯩꯃꯊꯣꯏ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯒꯥꯔꯤꯗꯨ ꯂꯩꯃꯊꯣꯏꯒꯤ ꯅꯥꯛꯇ ꯈꯥꯝꯃꯤ ꯂꯣꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯣꯏ ꯀꯩꯗꯧꯔꯝꯃꯤꯕ ꯅꯪꯗꯤ ꯁꯤꯗ ꯂꯩꯃꯊꯣꯏ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯗꯥ ꯂꯣꯌꯥ ꯉꯥꯏꯔꯝꯃꯤꯅꯦ ꯂꯣꯌꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯀꯩ ꯊꯕꯛ ꯂꯩꯒꯦ ꯑꯩꯒ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤꯁꯦ ꯀꯤꯕꯨ ꯀꯤꯁꯤꯜꯂꯛꯏꯗ ꯂꯩꯃꯊꯣꯏꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ ꯗꯥ ꯂꯣꯌꯥ ꯊꯕꯛ ꯀꯣꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛ ꯁꯪꯗꯣꯏ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯗꯥ ꯂꯣꯌꯥꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕꯅꯦ ꯀꯣꯝꯃꯦ ꯑꯗꯣ ꯀꯩꯅꯣ ꯍꯪꯗꯣꯏꯕꯣ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯣꯌꯥꯁꯨ ꯈꯨꯝꯂꯛꯏꯗꯣ ꯍꯣꯏ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯏꯂꯥꯞ ꯂꯥꯞꯇꯕ ꯂꯝꯄꯥꯛ ꯑꯣꯏ ꯀꯩꯑꯣꯏ ꯇꯧꯕ ꯂꯝꯍꯥꯡ ꯑꯃꯗ ꯂꯩꯕ ꯃꯐꯝ ꯑꯃꯗ ꯄꯨꯟꯅ ꯂꯥꯛꯏ ꯈꯔ ꯎꯔꯨꯝ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯄꯨꯟꯅ ꯐꯝꯊꯩ ꯍꯦꯛ ꯐꯝꯊꯕꯒ ꯂꯩꯃꯊꯣꯏ ꯋꯥ ꯍꯧꯗꯣꯔꯛꯏ ꯗꯥ ꯂꯣꯌꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯍꯪꯉꯣꯅꯦ ꯀꯔꯤ ꯋꯥꯅꯣ ꯍꯪꯗꯣꯏꯕꯣ ꯌꯥꯝ ꯂꯨꯕ ꯋꯥ ꯃꯥꯜꯂꯦ ꯅꯪꯒꯤꯁꯦ ꯔꯣꯕꯔꯠꯇꯣ ꯀꯃꯥꯏꯅ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯂꯣꯌꯥ ꯁꯛꯐꯝꯗꯨ ꯈꯤꯇꯪ ꯍꯥꯡꯉꯤ ꯇꯞꯅ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ ꯑꯗꯨꯒ ꯂꯩꯃꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯊꯣꯏ ꯈꯪꯉꯨꯔꯅꯨꯗ ꯀꯩꯕꯨ ꯀꯥꯟꯅꯅꯤ ꯈꯪꯉꯨꯔꯒ ꯋꯥꯈꯜ ꯋꯥꯕ ꯍꯦꯟꯅꯕꯅꯤ ꯗꯥ ꯂꯣꯌꯥ ꯔꯣꯕꯔꯠꯇꯣ ꯏꯉꯥꯎ ꯉꯥꯎꯖꯕꯅꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯔꯩꯁꯨ ꯌꯥꯝꯅ ꯀꯟꯕꯅꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯋꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯕꯁꯦ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯔꯣꯝꯗ ꯊꯣꯏꯕꯤꯅ ꯆꯥꯛꯂꯝꯒꯗꯕ ꯃꯩꯆꯥꯛꯇꯣ ꯑꯩꯉꯣꯟꯗꯁꯨ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯑꯁꯦꯡꯕꯗꯣ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ ꯂꯣꯌꯥ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯇꯞꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯃꯇꯝꯗꯣ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯕ ꯃꯇꯝꯅꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯂꯣꯏꯅ ꯑꯣꯏꯕꯒ ꯀꯣꯏꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯪꯈꯤ ꯔꯣꯕꯔꯠꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯠꯇ ꯇꯥꯕꯤꯗꯦ ꯍꯥꯏꯗꯨꯅ ꯔꯣꯕꯔꯠꯅ ꯄꯄꯥ ꯑꯩꯗꯤ ꯉꯁꯤ ꯆꯠꯇꯕ ꯌꯥꯔꯣꯏ ꯑꯩ ꯀꯣꯏꯕ ꯆꯠꯅꯤꯡꯉꯦ ꯍꯥꯏꯕꯅꯦ ꯊꯣꯏꯕ ꯄꯄꯥꯒ ꯀꯣꯟꯅ ꯆꯠꯁꯤꯅꯦ ꯄꯄꯥ ꯑꯩ ꯁꯥꯎꯔꯛꯎꯔꯥ ꯑꯩ ꯄꯣꯠ ꯂꯣꯏꯅ ꯂꯪꯈꯥꯏꯔꯛꯎꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯆꯥ ꯑꯗꯨꯅ ꯅꯣꯡꯐꯨꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯅ ꯉꯪꯕꯗꯨ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯕ ꯐꯥꯎꯕ ꯉꯪꯕ ꯂꯦꯞꯇꯦ ꯄꯣꯠ ꯆꯩꯈꯥꯏꯔꯣꯔꯥ ꯀꯥꯏꯅꯒ ꯍꯥꯏꯔꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯃꯄꯥꯗ ꯁꯥꯎꯅ ꯌꯦꯡꯕꯗꯨ ꯎꯕꯗ ꯂꯣꯌꯥꯗꯤ ꯅꯣꯛꯅꯤꯡꯕꯅ ꯑꯣꯏꯅ ꯐꯥꯎꯔꯦ
ꯔꯣꯕꯔꯠꯇꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯑꯦ꯫ ꯑꯩꯅ ꯁꯥꯎꯔꯒ ꯄꯄꯥꯅ ꯅꯣꯛꯏꯗꯣ ꯑꯩ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯎꯔꯛꯎꯔꯥ? ꯊꯣꯏꯕꯤꯅ ꯏꯆꯥ ꯊꯣꯏꯕ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯗꯗꯥ ꯆꯥꯛ ꯂꯣꯏꯔꯦ꯫ ꯊꯣꯡꯖꯤꯜꯗ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯅꯤ ꯀꯧꯔꯝꯃꯒ ꯊꯣꯏꯕꯤꯁꯨ ꯆꯠꯈꯤꯒꯗꯕꯒꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯊꯣꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯔꯣꯕꯔꯠꯅ ꯇꯥꯞ ꯂꯥꯛꯈꯤ꯫ ꯆꯥꯅꯤꯡꯗꯦ ꯑꯩ꯫ ꯊꯣꯏꯕꯤ ꯃꯃꯥꯏ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯑꯦ꯫ ꯏꯆꯥ ꯊꯣꯏꯕ ꯀꯩꯗꯧꯔꯦ? ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯆꯥꯎ ꯌꯥꯗꯦꯅ ꯆꯥꯈꯤꯗꯦ, ꯑꯗꯨꯒ ꯆꯥꯛꯁꯨ ꯑꯃꯨꯛ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯨ ꯌꯥꯔꯔꯣꯏ꯫ ꯔꯣꯕꯔꯠꯅ ꯁꯥꯎꯅ ꯈꯨꯝꯃꯛꯑꯦ꯫ ꯑꯩꯅ ꯍꯥꯏꯕ ꯅꯣꯏꯅ ꯑꯝꯇ ꯌꯥꯗꯦ, ꯑꯗꯨꯒ ꯅꯣꯏꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯔꯒ ꯑꯩꯅ ꯆꯥꯒꯗ꯭ꯔꯣ? ꯍꯩꯃꯥ ꯏꯆꯥ ꯊꯣꯏꯕ, ꯏꯆꯥꯅ ꯍꯥꯏꯕꯗ ꯃꯃꯥꯅ ꯀꯩ ꯌꯥꯈꯤꯗꯕ ꯌꯥꯎꯈ꯭ꯔꯒꯦ? ꯌꯥꯔꯦ, ꯈꯪꯁꯤꯟꯅꯗꯕ ꯁꯥꯏ꯫ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯗꯨꯐꯥꯎ ꯅꯤꯡꯁꯤꯡꯕꯤꯔꯝꯗꯦ꯫ ꯍꯩꯃꯥ ꯏꯀꯥꯎ ꯀꯥꯎꯔꯗꯅ ꯑꯩꯗꯤ꯫ ꯊꯣꯏꯕ ꯉꯁꯤꯗꯤ ꯃꯃꯥ ꯌꯥꯝ ꯋꯥꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯤꯔꯥ? ꯉꯁꯤ ꯆꯠꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯗꯤ꯫ ꯔꯣꯕꯔꯠꯀꯤ ꯋꯥꯍꯩꯗꯨꯗ ꯂꯣꯌꯥ ꯑꯣꯛꯂꯛꯑꯦ꯫ ꯊꯣꯏꯕ ꯃꯃꯥꯁꯦ ꯋꯥꯔꯦ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯕꯣ ꯅꯪꯕꯣ? ꯉꯁꯤ ꯆꯠꯇ꯭ꯔꯁꯨ ꯍꯌꯦꯡ ꯆꯠꯁꯤꯀꯣ? ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ꯫ ꯑꯗꯨꯅꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯠꯂꯁꯦ, ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯃꯃꯥꯅ ꯆꯥꯛ ꯂꯣꯏꯅ ꯊꯤꯔꯝꯃꯕꯅꯦ, ꯏꯪꯈ꯭ꯔꯗꯤ ꯍꯥꯎꯔꯔꯣꯏ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯔꯣꯕꯔꯠ ꯅꯝꯗꯅ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯕ ꯌꯥꯔꯛꯑꯔꯣꯏ ꯈꯪꯕꯅ ꯃꯔꯩ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯑꯦ꯫ ꯔꯣꯕꯔꯠꯅ ꯁꯥꯎꯅ ꯑꯗꯨꯝ ꯈꯨꯝꯂꯛꯑꯦ꯫ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ, ꯅꯣꯏ ꯆꯥꯔꯨꯆꯣ꯫ ꯂꯣꯌꯥꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯊꯣꯏꯕ? ꯃꯔꯩꯁꯦ ꯅꯪꯅ ꯉꯝꯍꯧꯗ꯭ꯔꯗꯤ ꯁꯨꯛꯌꯥꯃꯛ ꯌꯥꯗ꯭ꯔꯕꯣ? ꯄꯄꯥ ꯁꯥꯎꯔꯛꯀꯅꯤ, ꯆꯥꯛ ꯆꯥꯔꯨꯁꯤ ꯂꯥꯎ꯫ ꯔꯣꯕꯔꯠꯅ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯈꯨꯝꯂꯛꯑꯦ꯫ ꯅꯣꯏꯅ ꯑꯩ ꯆꯥꯛ ꯊꯦꯡꯅ ꯄꯤꯖꯩ, ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯔꯦ, ꯊꯦꯡꯉꯦ꯫ ꯊꯣꯏꯕꯤ ꯔꯣꯕꯔꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯆꯥ ꯊꯣꯏꯕ, ꯃꯃꯥ ꯏꯃꯨꯡ ꯂꯣꯏꯁꯤꯟꯕꯗ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯗꯣꯛꯈ꯭ꯔꯦ, ꯂꯥꯛꯑꯣ ꯃꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯨꯔꯁꯦ꯫ ꯔꯣꯕꯔꯠꯅ ꯑꯗꯨꯝ ꯈꯨꯝꯃꯦ꯫ ꯆꯥꯔꯣꯏ꯫ ꯋꯥꯍꯩꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯐꯃꯨꯡꯗ ꯐꯠ ꯀꯥꯈꯠꯂꯒ ꯐꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯀꯣꯛ ꯐꯥꯎꯕ ꯆꯤꯛꯊꯤꯔꯠꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯃꯔꯩꯗꯨ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯈꯪꯗꯕ ꯅꯠꯇꯦ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯔꯣꯕꯔꯠ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯃꯔꯩ ꯊꯤꯔꯛꯏ, ꯃꯆꯤꯟ ꯀꯜꯂꯛꯏ꯫ ꯃꯥꯒ ꯃꯔꯩ ꯇꯧꯕ ꯑꯃꯠꯇ ꯃꯥꯅ ꯉꯝꯗꯅ ꯇꯣꯛꯄ ꯌꯥꯗꯦ꯫ ꯃꯗꯨꯒꯤ ꯃꯑꯣꯡꯗꯨ ꯂꯣꯌꯥꯒ ꯊꯣꯏꯕꯤꯒꯗꯁꯨ ꯃꯇꯧ ꯑꯗꯨꯃꯛ ꯇꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯂꯣꯌꯥꯗ ꯇꯞꯅ ꯍꯥꯏꯔꯛꯑꯦ꯫ ꯗꯗꯥ ꯆꯠꯄꯤꯔꯨꯔꯁꯤꯔꯥ? ꯂꯣꯌꯥꯅꯁꯨ ꯁꯥꯎꯔꯪꯅꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ꯫ ꯑꯉꯥꯡꯁꯤꯅ ꯍꯥꯏꯔꯤ ꯃꯈꯩ ꯅꯪꯁꯨ ꯑꯗꯨꯝ ꯌꯥꯎ꯫ ꯑꯁꯨꯛ ꯄꯤꯛꯂꯤꯕ ꯃꯥꯅ ꯁꯤꯒꯤ ꯃꯔꯩꯁꯤ ꯇꯧꯕ ꯉꯝꯃꯦ, ꯃꯁꯤꯗ ꯅꯪꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯈꯔ ꯆꯥꯎꯔꯛꯂꯗꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥꯅꯤ ꯈꯜꯂꯛꯂꯔꯣꯏ꯫ ꯊꯣꯏꯕꯤ ꯂꯣꯌꯥꯅ ꯁꯥꯎꯅ ꯉꯥꯡꯕꯗꯨ ꯎꯕꯗ ꯀꯤꯕꯗꯤ ꯐꯥꯎꯏ, ꯑꯗꯨꯕꯨ ꯇꯞꯅ ꯑꯗꯨꯝ ꯈꯨꯝꯂꯛꯑꯦ꯫ ꯗꯗꯥ ꯑꯉꯥꯡꯁꯤ ꯆꯥꯛ ꯆꯥꯗ꯭ꯔꯗꯤ ꯃꯁꯥꯁꯦ ꯋꯥꯔꯅꯤ ꯍꯥꯏꯕ, ꯀꯨꯏꯔꯕꯅꯦ ꯑꯩꯉꯣꯟꯗ ꯀꯣꯏꯕ ꯄꯨꯕꯤꯌꯣ ꯍꯥꯏꯕ, ꯑꯩꯅ ꯌꯥꯗꯗꯅ ꯉꯁꯤ ꯆꯠꯁꯦ ꯍꯥꯏꯈꯤꯕꯅꯦ, ꯑꯗꯨꯒꯤꯅꯦ, ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯔꯁꯦ꯫ ꯂꯣꯌꯥ ꯅꯥꯇꯣꯟꯗꯒꯤ ꯁꯣꯔ ꯁꯥꯡꯇꯛ ꯍꯣꯟꯗꯣꯛꯑꯦ, ꯑꯗꯨꯒ ꯔꯣꯕꯔꯠꯇ ꯑꯃꯨꯛ ꯌꯦꯡꯂꯛꯑꯦ꯫ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯌꯦꯡꯂꯝꯂꯒ ꯔꯣꯕꯔꯠꯀꯤ ꯃꯊꯨꯟꯗꯨꯗ ꯕꯣꯞ ꯕꯣꯞ ꯊꯥꯔꯒ ꯍꯣꯏ ꯊꯣꯏꯕ ꯍꯧꯒꯠꯂꯣ ꯌꯥꯝ ꯊꯨꯅ, ꯆꯥꯛꯁꯦ ꯆꯥꯔꯣ ꯂꯥꯎ꯫ ꯔꯣꯕꯔꯠ ꯇꯥꯁꯤꯟꯅꯗꯦ, ꯃꯄꯥꯅ ꯉꯥꯡꯂꯤꯕꯗꯨ ꯈꯨꯝꯗꯦ꯫ ꯂꯣꯌꯥꯅ ꯃꯈꯥ ꯑꯗꯨꯝ ꯇꯥꯔꯛꯑꯦ꯫ ꯑꯣ ꯅꯪ ꯀꯣꯏꯕ ꯆꯠꯅꯤꯡꯗ꯭ꯔꯦ? ꯐꯔꯦ, ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯒ ꯀꯣꯏꯕ ꯆꯠꯂꯅꯤ꯫ ꯆꯥꯛ ꯆꯥꯗ꯭ꯔꯕꯅꯤꯅ ꯅꯪꯗꯤ ꯂꯩꯍꯧꯕ ꯇꯥꯔꯦꯀꯣ, ꯆꯥꯛ ꯆꯥꯗꯕ ꯃꯤ ꯀꯣꯏꯕ ꯄꯨꯗꯦ꯫ ꯂꯣꯌꯥꯒꯤ ꯍꯟꯗꯛꯀꯤ ꯋꯥꯍꯩꯗꯨꯗ ꯔꯣꯕꯔꯠ ꯃꯀꯣꯛ ꯌꯧꯅ ꯀꯨꯞꯁꯤꯜꯂꯝꯕ ꯐꯤꯗꯨ ꯍꯥꯏꯗꯣꯛꯂꯒ ꯃꯄꯥꯗ ꯌꯥꯝ ꯑꯍꯟꯒꯤ ꯇꯥꯏꯞꯇ ꯐꯩꯔꯪꯅꯅ ꯌꯦꯡꯂꯝꯂꯒ ꯇꯟꯗꯦ ꯃꯥꯟꯗꯦ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯣꯌꯥꯗꯨ ꯊꯣꯏꯕꯤꯗ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯐꯠ ꯌꯦꯡꯂꯛꯑꯦ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯤꯁꯨ ꯀꯤꯔꯨꯞ ꯇꯧꯅ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯂꯩꯔꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯣꯏꯕ ꯂꯥꯛꯈꯤ꯫ ꯃꯆꯥꯅ ꯆꯪꯅꯤꯡꯉꯦ ꯍꯥꯏꯕ ꯃꯐꯝ ꯈꯨꯗꯤꯡ ꯊꯣꯏꯕꯤꯒ ꯂꯣꯌꯥꯒꯁꯨ ꯄꯨꯕꯤ ꯆꯪꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯂꯩꯅꯤꯡꯉꯦ ꯍꯥꯏꯕ ꯄꯣꯠ ꯆꯩ ꯈꯨꯗꯤꯡ, ꯁꯥꯟꯅꯄꯣꯠ ꯈꯨꯗꯤꯡ ꯂꯩꯕꯤꯈꯤ꯫ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯑꯆꯥꯄꯣꯠ ꯈꯨꯗꯤꯡ ꯆꯥꯍꯟꯈꯤ꯫ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯔꯣꯖ ꯒꯥꯔꯗꯦꯟꯗ ꯆꯪꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯈꯤ꯫ ꯔꯣꯕꯔꯠꯇꯤ ꯍꯦꯛ ꯌꯧꯕꯒ ꯁꯤꯡꯗꯨꯗ ꯍꯥꯟꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯣꯌꯥꯒ ꯊꯣꯏꯕꯤꯒꯁꯨ ꯅꯣꯛꯆꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯇꯤꯗꯤꯡ ꯂꯝꯕꯤ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯨ ꯁꯨꯝ ꯊꯧꯔꯛꯄꯅ ꯑꯣꯄꯣꯖꯤꯠ ꯁꯥꯏꯠ ꯂꯣꯝꯗ ꯁꯒꯣꯜ ꯌꯣꯟꯕ ꯑꯗꯨ ꯎꯔꯛꯈꯤ꯫ ꯔꯣꯕꯔꯠꯅ ꯌꯥꯝ ꯊꯨꯅ ꯄꯄꯥ ꯒꯥꯔꯤ ꯑꯝꯇ ꯈꯥꯝꯃꯣ꯫ ꯂꯣꯌꯥꯁꯨ ꯒꯥꯔꯤꯗꯨ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯊꯣꯏꯕ? ꯔꯣꯕꯔꯠꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯄꯄꯥ ꯑꯁꯤꯒꯤ ꯁꯒꯣꯜꯁꯤ ꯂꯩꯕꯤꯌꯨ, ꯑꯁꯤꯒꯤ ꯁꯒꯣꯜꯁꯤ ꯌꯥꯝ ꯐꯖꯩ꯫ ꯊꯣꯏꯕꯤ ꯁꯣꯔ ꯁꯥꯡꯇꯛ ꯍꯣꯟꯇꯣꯛꯑꯦ꯫ ꯑꯁ ꯀꯌꯥ ꯂꯥꯞꯇ ꯎꯔꯝꯈ꯭ꯔꯕꯅꯣ꯫ ꯊꯣꯏꯕ ꯀꯣꯟꯅ ꯂꯩꯔꯒꯦ, ꯍꯜꯂꯁꯦ, ꯌꯥꯝ ꯋꯥꯔꯦꯀꯣ ꯑꯩ꯫ ꯔꯣꯕꯔꯠ ꯃꯅꯤꯡꯒꯤ ꯁꯤꯠꯇꯨꯗꯒꯤ ꯃꯃꯥꯡꯒꯤ ꯁꯤꯠ ꯑꯅꯤꯗꯨꯒꯤ ꯀꯥꯔꯛꯇꯨꯗ ꯐꯠ ꯆꯪꯁꯤꯜꯂꯛꯑꯦ꯫ ꯍꯦꯛ ꯂꯩꯗꯕꯗ ꯑꯩꯗꯤ ꯀꯩꯗꯧꯏ ꯌꯦꯡꯉꯣ꯫ ꯊꯣꯏꯕꯤꯅ ꯂꯣꯌꯥꯗ ꯑꯣꯟꯁꯤꯟꯗꯨꯅ
Dada, ꯂꯩꯕꯤꯈ꯭ꯔꯁꯤ, ꯅꯤꯡꯉꯥꯏ ꯇꯧꯔ ꯂꯩꯗꯨ ꯁꯔꯨꯛ. ꯑꯗꯨꯒ ꯔꯣꯕꯔꯠꯇ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ. ꯊꯣꯏꯕ, ꯃꯃꯥꯒ ꯄꯄꯥꯒ ꯂꯩꯔꯨꯒꯦ. ꯅꯪ ꯁꯤꯗ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨꯀꯣ. ꯒꯥꯔꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨ. ꯊꯣꯛꯂꯛꯀꯅꯨ. ꯒꯥꯔꯤ ꯌꯥꯝ ꯆꯤꯜꯂꯤ. ꯊꯣꯏꯕꯤꯒ ꯂꯣꯌꯥꯒ ꯄꯨꯟꯅ ꯀꯨꯝꯊꯈꯤꯗꯨꯅ ꯁꯣꯔꯣꯛ ꯂꯥꯟꯈ꯭ꯔꯦ. ꯃꯄꯥ ꯃꯄꯨꯗꯨ ꯂꯩꯔꯝꯗꯕꯅ ꯉꯥꯏꯍꯥꯛꯁꯨ ꯉꯥꯏꯔꯒ ꯂꯩꯔꯨꯔꯦ. ꯁꯣꯝꯗꯗꯤ ꯔꯣꯕꯔꯠꯇꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ. ꯊꯣꯡꯅꯥꯎꯗꯨꯒꯤ ꯃꯄꯥꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯂꯩꯔꯦ. ꯉꯥꯏꯕ ꯉꯝꯃꯜꯂꯛꯇꯕꯗꯒꯤ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯇꯣꯛꯇꯨꯅ ꯀꯨꯝꯊꯔꯛꯏ. ꯒꯥꯔꯤ ꯑꯍꯥꯡꯕ ꯌꯦꯡꯕ ꯍꯧꯔꯛꯏ. ꯁꯣꯝꯗꯁꯨ ꯗꯨꯀꯥꯟ ꯃꯄꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯁꯒꯣꯜꯗꯨ ꯂꯩꯔꯒ ꯃꯃꯥꯏ ꯂꯩꯔꯒ ꯇꯞꯅ ꯊꯣꯛꯂꯛꯄ ꯍꯧꯕꯒ ꯊꯣꯏꯕꯤ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯂꯛꯄꯗ ꯂꯝꯕꯤ ꯃꯌꯥꯏꯗ ꯃꯆꯥꯅ ꯍꯥꯏꯔꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ. ꯊꯣꯏꯕꯤ ꯀꯟꯅ ꯂꯥꯎꯔꯛꯏ. ꯊꯣꯏꯕ! ꯊꯣꯏꯕ! ꯗꯗꯥ, ꯊꯣꯏꯕꯤꯁꯦ ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯂꯩꯔꯦ. ꯊꯣꯏꯕꯤ ꯏꯊꯛ ꯊꯛꯀꯠꯅ ꯂꯥꯞꯇꯛꯅ ꯑꯀꯟꯕ ꯁ꯭ꯄꯤꯗꯇ ꯊꯧꯔꯛꯂꯤꯕ ꯇ꯭ꯔꯛꯇꯨꯗ ꯑꯃꯨꯛ ꯌꯦꯡ, ꯃꯆꯥꯕꯨ ꯑꯃꯨꯛ ꯄꯥꯈꯠꯅ ꯌꯦꯡ, ꯒꯥꯔꯤꯗꯨ ꯂꯥꯟꯊꯣꯛꯀꯗꯕꯒꯤ ꯇꯧꯏ. ꯊꯣꯏꯕꯤꯁꯨ ꯑꯃꯨꯛ ꯒꯥꯔꯤꯅ ꯊꯦꯡꯒꯦ ꯇꯧꯕꯗꯨ ꯂꯣꯌꯥꯅ ꯆꯪꯁꯤꯟꯗꯨꯅ ꯁꯣꯛꯍꯧꯗ꯭ꯔꯦ. ꯔꯣꯕꯔꯠ ꯃꯈꯨꯠꯇꯨ ꯍꯥꯏꯔꯒ ꯃꯃꯥ, ꯑꯩꯒꯤ ꯁꯒꯣꯜ! ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯇꯝꯅ ꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯔꯛꯄꯗ ꯁ꯭ꯄꯤꯗ ꯍꯥꯏꯒꯠꯇꯅ ꯊꯧꯔꯛꯂꯤꯕ ꯇ꯭ꯔꯛꯇꯨꯅ ꯔꯣꯕꯔꯠꯄꯨ ꯊꯣꯝꯗꯠꯈꯤ. ꯃꯃꯥꯡꯃꯛꯇꯗ ꯃꯆꯥꯕꯨ ꯑꯗꯨꯝꯅ ꯇꯧꯈꯤꯕꯗꯨꯗ ꯀꯟꯅ ꯂꯥꯎꯔꯛꯈꯤ. ꯒꯥꯔꯤ ꯆꯦꯜꯂꯝꯕ ꯃꯌꯥꯝꯗꯨꯁꯨ ꯆꯞ ꯆꯞ ꯂꯦꯞꯅꯈꯤ. ꯌꯥꯝꯅ ꯍꯦꯟꯅ ꯀꯟꯅ ꯊꯣꯝꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯗꯛꯇꯨꯗ ꯃꯆꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯈꯤ. ꯂꯣꯌꯥ ꯇꯥꯏꯔꯛꯂꯤꯕ ꯃꯄꯤꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯏ. ꯑꯗꯨꯒ ꯊꯣꯏ, ꯑꯩꯅ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯍꯟꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ. ꯃꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯦ. ꯂꯩꯃꯊꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯂꯛꯏ. ꯗꯥ ꯂꯣꯌꯥ, ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨꯗ. ꯂꯣꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯀꯔꯝꯅꯗꯤ ꯀꯥꯎꯅꯤ. ꯂꯩꯃꯊꯣꯏ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ. ꯑꯗꯨꯒ ꯀꯩꯅꯣꯝꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯍꯥꯊꯨꯅ ꯍꯥꯏꯔꯛꯏ. ꯗꯥ ꯂꯣꯌꯥ, ꯇ꯭ꯋꯤꯟꯁꯅꯦ ꯍꯥꯏꯈꯤꯒꯨꯝ ꯇꯧꯈꯤꯗꯥꯏꯅꯦ? ꯂꯣꯌꯥꯅ ꯃꯥꯅꯦ. ꯔꯣꯕꯔꯠꯅ ꯑꯇꯣꯝꯕꯅꯦ. ꯂꯩꯃꯊꯣꯏ ꯈꯪꯅꯤꯡꯅ ꯑꯉꯥꯡ ꯑꯃꯗꯤ? ꯂꯣꯌꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ. ꯑꯉꯥꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯍꯛ ꯂꯩꯈꯤꯒꯗ꯭ꯔꯥꯅꯦ? ꯂꯩꯃꯊꯣꯏꯁꯨ ꯈꯪꯅꯤꯡꯅ ꯑꯗꯨꯃꯛ. ꯀꯩꯅꯣ ꯍꯥꯏꯁꯦ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ. ꯂꯣꯌꯥ ꯇꯞꯅ ꯍꯥꯏꯔꯛꯏ. ꯑꯉꯥꯡꯗꯣ ꯌꯣꯛꯈ꯭ꯔꯕꯅꯤ. ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇꯤ. ꯇꯟꯖꯥꯗꯨꯗ ꯕꯣꯜ ꯑꯃ ꯂꯣꯌꯥꯒꯤ ꯃꯅꯤꯡꯗ ꯊꯣꯝꯃꯛꯏ. ꯂꯣꯌꯥꯁꯨ ꯁꯠ ꯌꯦꯡꯊꯣꯔꯛꯏ. ꯕꯣꯜ ꯑꯗꯨꯕꯨ ꯈꯨꯟꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯇꯨꯃꯤꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ. ꯂꯩꯃꯊꯣꯏꯁꯨ ꯑꯉꯥꯡ ꯑꯗꯨ ꯎꯕꯗ ꯏꯉꯛꯉꯛꯏ. ꯂꯣꯌꯥꯗ ꯑꯃꯨꯛ ꯌꯦꯡ, ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯤ. ꯔꯣꯕꯔꯠꯇꯒꯤ ꯀꯣꯛꯇꯣꯟ ꯑꯉꯥꯡꯗꯨꯅ ꯈꯤꯖꯤꯛꯇꯪꯗꯤ ꯂꯩ. ꯑꯉꯥꯡ ꯑꯗꯣ ꯃꯣꯖꯥ ꯐꯨꯔꯤꯠ ꯏꯃꯣꯠ ꯃꯣꯠꯄ ꯑꯃꯁꯨ ꯂꯤꯠꯂꯤ. ꯈꯣꯡꯒ꯭ꯔꯥꯎꯗꯨꯁꯨ ꯁꯥꯟꯅꯔꯨꯕꯒꯤꯔ ꯏꯃꯣꯠ ꯃꯣꯠꯂꯤ. ꯂꯣꯌꯥꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯟꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯇꯥꯔꯛꯄ ꯐꯥꯎꯕ ꯈꯪꯍꯧꯗ꯭ꯔꯦ. ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯑꯉꯥꯡꯗꯨꯅ ꯕꯣꯜꯗꯨ ꯍꯦꯛ ꯈꯨꯟꯗꯣꯠꯄꯒ ꯂꯥꯞꯅ ꯅꯨꯄꯤ ꯑꯃ ꯏꯁꯧ ꯂꯥꯡꯗꯅ ꯁꯥꯎꯅ ꯑꯉꯥꯡꯗꯨꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯃꯁꯤ ꯑꯉꯥꯡꯁꯤꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯦ. ꯑꯉꯥꯡ ꯑꯄꯤꯛꯄꯁꯦ ꯂꯩꯈꯣꯝ ꯃꯔꯛꯁꯤꯗ ꯁꯥꯟꯅꯍꯟꯒꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯁꯥꯟꯅꯍꯟꯗꯅ ꯂꯩꯔꯝꯃꯤ. ꯅꯨꯄꯤꯗꯨ ꯕꯣꯜ ꯄꯥꯏꯔꯤꯕ ꯑꯉꯥꯡꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯈꯨꯠꯇ ꯆꯩ ꯑꯃꯁꯨ パイ. ꯃꯗꯨ ꯎꯕꯗ ꯑꯉꯥꯡꯗꯨ ꯊꯀꯠꯄ ꯃꯥꯜꯂꯤ. ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕꯒꯨꯝ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩ. ꯍꯦꯡꯉꯥꯟꯕ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯝꯃꯤꯁꯦ ꯍꯥ? ꯑꯉꯥꯡ ꯑꯄꯤꯛꯄꯁꯤ ꯂꯩꯈꯣꯝ ꯉꯥꯛꯇ. ꯐꯤꯔꯣꯜꯁꯦ ꯅꯪꯅ ꯁꯨꯕꯤꯕ꯭ꯔꯣ? ꯅꯪꯅ ꯁꯨꯕꯤꯕ꯭ꯔꯥ ꯍꯥꯏꯕꯅꯦ. ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯦ. ꯉꯥꯟꯕꯒꯤ ꯀꯞꯂꯥꯛꯇꯨꯗ ꯆꯩꯗꯨꯅ ꯀꯟꯅ ꯐꯨꯕꯤ. ꯉꯥꯟꯕꯁꯨ ꯀꯟꯅ ꯀꯞꯄ ꯍꯧꯔꯛꯂꯦ. ꯉꯝꯗ꯭ꯔꯦꯅꯦꯍꯦ, ꯅꯣꯏ ꯃꯌꯥꯝꯁꯤ ꯁꯦꯟꯅꯕꯗ. ꯅꯃꯥ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦꯅꯦ. ꯁꯨꯔꯨ ꯅꯩꯗꯅ ꯂꯩꯌꯦꯕ. ꯅꯣꯏ ꯊꯥꯛꯄꯗ ꯋꯥꯔꯕꯅꯦ ꯑꯩꯁꯦ. ꯉꯥꯟꯕꯅ ꯀꯞꯂꯒ, ꯅꯦꯅꯦ, ꯅꯥꯏꯌꯦ. ꯀꯔꯤꯒꯤ ꯅꯥꯕ? ꯍꯥ, ꯀꯔꯤꯒꯤ ꯅꯥꯕꯅꯣ? ꯂꯥꯎ, ꯌꯥꯝ ꯊꯨꯅ ꯁꯖꯤꯛ ꯐꯥꯜꯂꯨ ꯂꯥꯎ. ꯅꯊꯤꯕꯣꯡꯁꯨ ꯄꯤꯖꯔꯣꯏ ꯑꯩꯅ ꯅꯪ ꯉꯁꯤꯗꯤ ꯅꯪ. ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯁꯣꯔꯣ ꯆꯤꯡꯂꯒ ꯆꯠꯈꯤ. ꯂꯣꯌꯥꯁꯨ ꯂꯩꯃꯊꯣꯏꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗꯦ. ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯌꯥ ꯌꯨꯝꯗ ꯍꯜꯂꯛꯂꯦ. ꯃꯁꯥꯗꯨ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗ꯭ꯔꯦ. ꯃꯆꯥꯒ ꯃꯃꯧꯒꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯄ꯭ꯔꯃꯣꯗꯁꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ. ꯉꯟꯇꯥꯅ ꯇꯨꯝꯕꯁꯨ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ. ꯏꯃꯨꯡꯗꯣ ꯏꯆꯤꯛ ꯆꯤꯛꯏ. ꯐꯅ ꯉꯜꯂꯕꯁꯨ ꯇꯨꯝꯂꯤꯕꯗꯣ ꯅꯦꯅꯥ ꯇꯥꯅ ꯏꯪꯅꯗꯤ ꯇꯨꯝꯊꯕ ꯌꯥꯗꯦ. ꯊꯣꯏꯕꯤꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ. ꯂꯣꯌꯥꯗꯤ ꯉꯁꯥꯏꯒꯤ ꯃꯇꯧꯗꯨ ꯑꯗꯨꯃꯛ ꯎꯗꯨꯅ ꯂꯩꯔꯦ. ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤ ꯃꯉꯥꯛꯅꯕꯒꯨꯝ ꯁꯣꯔ ꯊꯕꯦ ꯍꯣꯜꯂꯛꯏ. ꯃꯆꯤꯟꯗ ꯃꯈꯣꯡ ꯊꯣꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯍꯩ ꯃꯄꯨꯡꯗꯤ ꯐꯥꯗꯅ ꯍꯥꯏꯕ ꯍꯧꯔꯛꯏ. ꯂꯣꯌꯥꯅ ꯀꯔꯤꯅꯣ ꯈꯟꯅ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯊꯣꯏꯕꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯗꯨꯅ ꯁꯣꯔ ꯊꯕꯦ ꯍꯣꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫
पाखꯠना थोइबीबु हौदोए थोइबीसु ममित खंपांग पांगथोरए अदुगा फुक हौगले हिकना कपलगा लोयादा अमु येंगले लोयासु नुंगाइतना थोइबी कपकनुसे नंग मंग फत्तबा मंगमने तुम्थानबा तौ से तुम्थानबा तौरसे लोयाना थेंबीदुना थोइबी तपना हिपथाहले थोइबी ममित तपना उइसिली अदुबु तुम्थाबदि यादे फ्रेम चलगा थमलिबा मचागी फोटो दु पाइखतली अदुगा फमदुना तुमिना येंगलगा ले लोयाना उइरुम इथबगा वांगांगबगी सोंथांगनबा खंजेलदा तारखी ममितो खंपांग पांगलपदा थोइबीना रोबर्ट की फोटो नांदुना लेरंबदो उरखी लोया हौगतुना थोइबीदा हारे तुम्थानबा तौरगा दौरगी नंबा थोइबी सोंथांगनबा खंजेलदा तता इचा थोइबीना अहिया वरौख्रमाले लोयाना नुंगाइदना थोइबी तपना दुमा खुमै अहि मंगांदा इचा थोइबा लाअनु अहि मांगसु लेपमे अदुबु अहि नांतदि चंगत्ते अइना फापीगे हाबसु यादे अइना चंगसेले खुदु मासु दुम चथोके लोयाना मुखुमले थोइबदो अखोइगी इनाक्तगी लापना चटख्रबने मदु अदुम खंजिलगा लैरदि नंगना सादो सोगलानि से तुम्थारसे ददा तुम्बिरो अइने हाब चथोइबगा लैखि लोयासु करिसु हाइरुद्रे थोइबीबु संबिदुना लैरे मथंगी नुमितनी लोया nganta hogotuna angangdubu pukiba manidugi manakta satkhre manidusu unaruduna wari pumbas hangdoragle wari adu taruraga machagi maina hena chaklakpagum tawre masa yauzadaba matai manaw aduna angang ama yawrabadi khanduna angang adu pukibani adubu angang adu pukhraba matung matam ikuikuidana makhoi anigi asingba macha ama phangki मदुना मरम ओइरगा मिचा इचा हाइबा वाखसि पुसिनखिबना nganbabu machani khanba ngamkhidabani nganbagu yokhiba mama mappa makhoi anidasu unarakhi macha pukhige haibadasu waisange haiba matagum harau yarakhi numituda aduma nganbabu magi yumda puduna lakhi loyana harau na thoibibu koithi thire thoibi as kai legra jano thoibi tabro nangbo थोइबीसु मथक्ता फी फौरगा लेरंबने लोयाना कौबदु ताबदु खुमले हो तारे लोयाना मो कराइदा लेगे नंगबो थोइबीसु मथक्तागी दुम खुमले कुमथारा अगे गाइखो मथक्ता फी फौरंबने थोइबी फी फौबदु सत्सत लोशनदुना सत्सत कुमथाराए थोइबीदु लोयागी मनाक्ता चंगसिले कैदवरगे ददा अदु कना कौरिदुबो लोया याम हराउबगी सफमदा नमित उसिलो कैनम उत्के कई उत्तुनो मिट उसिंदसु अदुम उनुओ लोया मराई दौ यारे नमित उसिलो यामथुना थोइबीना मो अस दा नंग सिदिबा अंगांग मचा दौना ममित्तो हेक उसिंपीबगा लोया थोंगमरुंदगी nganbabu लौसिंबिदुना थोइबीगी ममांगदा लेफले लोयाना तपना यारे पांथोओ थोइबी तपना ममित्तो पांथोरए अदुबु मिटमांगदा लेपलमलिबा अंगांग अदु उबदा थोइबी पीसिंथागिबा खंगौदे मचिंदगी तपना हाइदोखि इचा थोइबा लोया दमु ओसले ददा मा कनानो लोयाना मुखुमले अखोय अनिदि इचाने थोइबी चेंसिंदुना nganbagi mamangduda khuru khudak kuni nganbagi mokut masa tap paiduna mamai mami tap paiduna ko yenge kopnok su tor mahaki batawdu ubada loya su lokche loyana tapna mo hare nganba mamane nangi mama thoibina nganbada yingduna nang mama masak khangra nganba mangak to haiduna khangde thoibi kopnok toraga ai nangi mama ne aingonda mama kawo nganbasu harauna mama thoibi masa pumba haraubana luton kakre ngasi muk nungaiba numit leitrang gum khankre kadomdagi no khangodana thoibi gi noklamba maithong hanjinki khubomda tariba kablapta tariba asangba masing yamlaba daktu urakki thoibi nanduna sidi kaidobad nganbana mukhumle nene nang rang khubagine thoibina kapaga nang nene nang tigi phubibra kharang khattara natraga nang tigi phubibra ngan batamna nung tigi phubasu yawe ngarang di nanaw lay khumarakta sana halena phubi thoibina mukhumle nahan kaidi kahi phubi ngan bana saji khanda bagi su phubi
ꯋꯥꯏ ꯁꯤꯠꯂꯝꯗꯕꯒꯤꯁꯨ ꯐꯨꯕꯤ, ꯆꯥꯛ ꯊꯣꯡꯉꯝꯗꯦꯅꯁꯨ ꯐꯨꯕꯤ, ꯁꯪꯒꯣꯝ ꯁꯤꯠꯇꯦꯅꯁꯨ ꯐꯨꯕꯤ, ꯑꯩꯅꯗꯤ ꯂꯣꯏꯅ ꯇꯧꯕꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯣ ꯑꯩꯅ ꯁꯪꯒꯣꯝ ꯁꯨꯝꯕ ꯀꯥꯟꯗ ꯁꯪꯒꯣꯝ ꯊꯛꯀꯦ ꯍꯥꯏꯕ ꯁꯨꯡꯄꯤ ꯄꯤꯊꯛꯇꯦ꯫ ꯅꯅꯥꯎꯗꯗꯤ ꯑꯗꯨꯝ ꯄꯤꯊꯛꯏ꯫ ꯅꯃꯥꯒ ꯅꯄꯥꯒꯒꯤ ꯃꯅꯥꯛꯇ ꯆꯠꯂꯣꯅꯁꯨ ꯇꯣꯏꯅ ꯍꯥꯏ꯫ ꯑꯗꯣ ꯑꯩ ꯅꯣꯏ ꯀꯅꯥꯅꯣꯁꯨ ꯑꯝꯇ ꯈꯪꯗꯕꯅꯤꯅ ꯃꯣꯏꯗ ꯑꯗꯨꯝ ꯂꯩ꯫ ꯉꯥꯟꯕꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯏ꯫ ꯂꯣꯌꯥꯁꯨ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯉꯥꯟꯕ, ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯐꯨꯔꯔꯣꯏ꯫ ꯀꯅꯥꯝꯇꯅ ꯅꯪ ꯐꯨꯔꯔꯣꯏ꯫ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯦ꯫ ꯅꯪꯒꯤ ꯃꯃꯥꯒ ꯕꯕꯥꯒ ꯅꯪ ꯂꯧꯕ ꯂꯥꯛꯑꯁꯤꯗꯤ꯫ ꯊꯣꯏꯕꯤ ꯈꯔ ꯐꯥꯊꯔꯒ ꯏꯆꯥ ꯀꯅꯥꯅꯁꯨ ꯐꯨꯔꯔꯣꯏ꯫ ꯏꯆꯥꯒꯤ ꯁꯟꯒꯤ ꯁꯪꯒꯣꯝꯁꯨ ꯃꯃꯥꯅ ꯅꯨꯡꯇꯤꯒꯤ ꯄꯤꯊꯛꯀꯅꯤ꯫ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯃꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯗꯨ ꯐꯪꯖꯕꯗ ꯂꯣꯌꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯈꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯔꯕ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯋꯥꯔꯤ ꯃꯇꯦꯛ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯖꯌꯂꯛꯁꯃꯤꯅ ꯃꯥꯏꯔꯥꯛꯄꯝꯅ ꯑꯃꯨꯛ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫